चे कई हाइगे इमाइबे मना हाइरिबा पाउसिबु नंगबु करी खलिगेने करी वानो चे हाइमा ngहा nongma pabung kan haigi yomda imung ahungi saklian ama silidana numitu da yaurakhiba wang sauba nupado adu kai dore hainu che nakhoi ani gi waroi pot purasi khanariba e aingonda di kemta haidena haima aina hairisini as aduna tai charoi dei che haima na tai di onthokna charaba aduda nangi khangnaba leibra na hangiba ha aigi khangnaba laita maleda nangna karigumba leirabadi nangna engonda iche ai ngasi de chalukhigena haidoini ado haikibrane nangbo haikideda adubudi songhai he haikide koi bema maram masina ne imai bema ga pabunga da khangna balaite na haikrage ko as adu iche nongmadi ne soidena khangna ba lairakini ba nongma haibado ahal singna huji khalibasina ohelaseba is kinthaba ngamloidaba langi mapuni bema mathanta pokpa yare haikrage ko as iche nang nilo saib ki masanupi narmada do khangbra inamane pokmina bichi naw makum ini han mama ne yokpi bane adudi nangdi yam tongami nei bema nana manar madado waroi pot pukre basi nang khangdra ai di khangde kaidongai kanaga hangu narak ta phamli banu ba du dane hangu waroi pot puri bado magane he nang aurabra nangbu awang bathaki mahi masing tamhaluri basi masigi ro nama na pabu mi mahang de hingna hat pangamba nang ngaw ba mi ne nang ngaw re ai kaim tangge haisini ma imung sida sanghalak pa yaro aduk yam tawa ngamba nupi do ma purang sakhoyo sida sang pa yaro hai nate mabu yokpiriba mamhangi macha nupiga waro pot purba nupa duda senjani toine senjiliba dubu otona ngam kremi nupi micha dubo iche maloti dudi tasena khangjada baza kari khangadani imung manungu kari do bai khangoi toino loktu na rimni nilo saib na magi macha nupi do ai khoi da pining da da usin tawra imni ai lemna tharoi moi pabo kaigino nangdi phone ga paiba amata udrena hoinama ai paidre e yadrabo haisibo pairara aigi phone number se iche phasabina mingo da pitokhiba mal ai bu ko yam chilanba o iche phasabida bamona kesna wano me harido oirini aigi diare palaise mahi tamba chatkiba mabu ngaiba ngamnanaba aingonda kanana su ayet pa pianingde mase aina phone paidaba khakta da oigani na khal inama aidi mabu nushibasina hingba ngamalibane aigi punsigi ahanba amasung aroibadi ma khaktani aigi aroiba taibang pan haibado mahakni inama Madam aise MLA gi mini aise khangbire ko kaino madam aina nu bisenjar ga madam na aibu phabiri siba thobi sana do ai gu longduri ba to be my wife to be my wife to be my wife hey kana lei sibu thogo to be my wife thogo masi am tu thogo to be my wife 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 to be